Ngasidagi Central Institution sing Thingjinbagi Khongjang Changsillagani Haina COCOMI na Laothokhre Manipur gi Governor na miyam gi ihul khangdana tawge yauna tawge matagum michel amagum na helicopter tonglaga chatkhiba asi Changsillaba miyam gi Khongjang asigi mai pakpa mani haina COCOMI na haire Manipur manungda Manipur thaba yaroi haiba gwaltabi thogdoki ware badu Governor na miyam da lale haigadabani haina Changsillaba Khongjang asiga mari lainana Kwa kaithil da pawgi mipam amada COCOMI gi co-convener in charge W second wapam asi phongdokhibane lamdam asigi miyamna gwaltabi thogdoki warep ki matangda Thamoi da penadriba asi Governor na Thingjinbagi Haina Khalamba dugi ona tainabada ngarang Delhi dagi lakpada Imphal airport dagi helicopter tongduna Rajbaban tamna chatkhiba asi lamdam asigi miyamna thajarudabane thawong asi miyamda usitaba amadi karimnabani haina akanba mawongda yaningdaba utle mahakna makha taraduna hai Manipur da ngasidagi hauna lairik laisu ana layeng amasung essential service natana Central Institution sing Thingjinbagi Khongjang Changsillagani Haina Laothokhre Delhi dagi aeroplane da Imphal thorokiba Governor Rajbaban tamna chatpa ngamdabadagi helicopter da kanglagi helipad taraba matung Rajbaban yauba ngamkhre Nahal makhai Delhi da laikhiba Manipur gi Governor Ajay Kumar Vala ngarang nungthil pung amarom tarakbada Imphal International Airport ta thunglakre Governor na airport ta thungle haibagi pau tabadagi Mahiroi sing yauna masing yamlaba miyam lambi da thoraktuna human chain semduna tidim lambi gi nagyata miyam na Khongjang Changsillagani Khongjang Changsillagani miyam na Governor na Manipur miyam da lale haijagadabani haina kholaw kaya laukhe miyam adu laksinaba security force na akan bathabak laukhatkhe miyam gi akan ba ihau Khongjang Changsillagpa sina maram oiduna Governor airport ta hek thunglabaga laikha gi lambi da Rajbaban tamna chatpa ngamdabadagi helicopter tongduna kangla manungda leiba helipad ta takhe Governor na kangla manungi helipad dagi Rajbaban tamna laikha gi lambi da lakadawri haiba pau phangbadagi maikai kaya dagi masing yamlaba miyam thomjilakna bohotnakhe adubu security gi akanba section thawrang lakhotuna yamna wana Governor Rajbaban da thungkhe Governor na Rajbaban da thungkhre haibagi pau phangbadagi tidim rota masing yamlaba miyam sing COCOMI na luchingduna Rajbaban tamna thomjinaba lakhe adubu kai sampat footbridge makhong yorokpa matamda masing yamlaba security gi miyoi sing na thattuna miyam adu changba ngamankhede Khongjang Changsillagani miyamna Manipur Governor na miyamda lale haijagadabane India na maitai muthana bohonagano Security Advisor Chief Secretary resign tawgadabane President rule must stop insulting the state identity Manipur haiba placard sing paiduna amadi kholaw kaya laukhe adubu police na lambi thatuna laikhibadagi Khongjang Changsillagani miyam adu hanakhe COCOMI gi miyoi taret Delhi da paisinkhre COCOMI gi mihut sing Delhi gi damak ngarang nungthil pung amaga minute kunthra taba matamda flight ta Delhi gi damak khongsankhre Khongsat aduga mari lainana Imphal International Airport ta COCOMI gi convener khuraijam athobana haikhibada committee asina me ahumda miyam gi convention adu da lawkhiba warep ki matungin ngasi me kuntaret ta center lainga ka wari sanna ba thawrang kaya tawduna lakhe adumoi namak tha asigi kunda thokhiba thawdok aduna maram oiraga haujik oiragliba phibam asida COCOMI na hana lawkhiba warep singdagi ahenba gwaltabi gi thawdok asigi matangsu hapsinduna akupa wari sanarakani haiba wafam sing phongdokhe Yahoo Thengba Khoimuda Dada Saheb Phalke Film Puruskar of India amade Best Feature Film Award piduna ikai khumnakhre lamdam sigi aibi Dr. R.K. Nainasna Devegi story da masamangna puthokpa Rakesh Nauremna direction piba khwairakpam Biswamitra na screenplay amadi dialogue oiba Manipur feature film Yahoo Thengba Khoimu Blossom of Love ta ngaha numidang Mumbai gi Nehru Center Government of Maharashtra Auditorium da pangthokiba Film Award Ceremony gi Chinglem laba thawram amada Dada Saheb Phalke Film Puruskar of India 2024-25 film sigi story writer amadi producer Dr. R.K. Nainasna Devi da amadi Aurangabad ta leiba Maulana Azad Research Center da pangthokiba marisuba Ideal International Film Festival 2025 ki award ceremony da lemjaningai werba Best Feature Film Award 2025 film sigi director Rakesh Naurem da piduna ikai khumnaba utkre Maharashtra International Film Festival Organization Mumbai na sinduna pangthokiba Dada Saheb Phalke Film Puruskar of India gi award ceremony aduda India gi film gi saknaidaba film actor sing director sing amadi producer kaya na saruk yakhe Film Education and Welfare Foundation Aurangabad ki sponsorship makhada Maula Azad Research Center da pangthokiba marisuba Ideal International Film Festival 2025 ki thawram aduda Japan India amadi atai leiba kaya gi filmmaker kaya na saruk yakhe film festival adu da Manipur feature film Yahoo Thengba Khoimu Blossom of Love ta best feature film gi lemjaningai werba award asi khusi nakhibani
लोइनना डॉक्टर आर.के. नाइनासना देवी न पुथोकपा अवी खुंद्राकपम न एक तौबा मणिपुर पेट्रियोटिक म्यूजिक वीडियो एल्बम इमा नंगबु नुंगसिबिना फिल्म फेस्टिवल असगी म्यूजिक वीडियो कंपटीशन सेक्शन द बेस्ट म्यूजिक वीडियो अवार्ड अमदी बेस्ट प्रोड्यूसर अवार्ड सु फंखे म्यूजिक वीडियो असी मंगा सुबा रील्स इंटरनेशनल फिल्म फेस्टिवल दसु बेस्ट म्यूजिक वीडियो की अवार्ड फंखरे हाइरे